Assam Riflesna Maitegi Khulakta amasung Kalinagarda laisanba National Highway number 37 Kuki Singna Thingba Hauzik National Highway number 37 Kuki Singna blockade tawba aikoina yamna haksina lawi amasung Manipur Sarkarna athuba matamda waroising purangna bahona biu aduga karigumba Kuki Singna asigi blockade asi sathaba tarabodi aikoina su counter blockade tawgani haidana mayamna warep sare ani subada Kalinagar gi area asida Assam Rifles na hauzik margi yum mi leitraba yum singda so thugairaga lesenba hore amasung maitai gi yum singda phawba mideng thamakpa hore aduna aikoi maitai nupi angang sing angang naha lambi da sathokpada mi painare yum da leiba phawbada mi painare aduna athuba matanda Assam Rifle maitai gi khundagi amasung Kalinagar area dagi yamda thuna lauthok pikho aduga margi yum singda so thugairaga lesenba sisu akoi yam yajaning amasung mai thado pigraba maitai gi yum sing relief camp tangzaduna leiriba sedangduna leiriba isin naw singbo mayum da halandina ba sarkarna athuba matamda action lawbiu amasung mafam asida state force sing matik chana thambiu